ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅꯃꯛ ꯚꯨꯠ ꯄ꯭ꯔꯦꯠꯁꯤ ꯂꯩꯔꯦꯗꯅ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯅ ꯅꯥꯈꯩ ꯁꯦꯡꯅ ꯂꯥꯎꯊꯣꯔꯛꯂꯒꯗꯤ ꯀꯝꯗꯧꯒꯅꯤ? ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯁꯥꯗ ꯀꯔꯤꯗꯤ ꯐꯥꯎꯕꯤꯒꯅꯤ? ꯑꯗꯣꯝꯒꯤ ꯊꯣꯡꯖꯤꯟꯗꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯦꯞꯁꯤꯜꯂꯔꯗꯤ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯅꯤ? ꯀꯅꯥꯗ ꯋꯥꯀꯠꯀꯅꯤ? ꯃꯈꯣꯏꯁꯤ ꯁꯣꯛꯄ ꯄꯥꯏꯕꯁꯨ ꯌꯥꯔꯦꯗꯅ ꯑꯃꯨꯛꯁꯨ ꯈꯜꯂꯁꯤ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯃꯆꯥꯛꯅꯗꯤ ꯁꯥꯔꯝꯒꯅꯤ? ꯚꯨꯠ ꯄ꯭ꯔꯦꯠꯁꯤ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝ ꯊꯥꯖꯕꯤꯕ꯭ꯔꯥ? ꯊꯥꯖꯕꯤꯔꯒꯁꯨ ꯑꯗꯣꯝ ꯅꯊꯟꯇꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯥꯠꯃꯥ ꯊꯋꯥꯏꯃꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯩ ꯑꯃꯁꯨꯡ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯃꯐꯝ ꯑꯃꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯗꯨꯅ ꯇꯝꯅꯕꯒꯨꯝꯕꯁꯤ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯩꯗ ꯑꯄꯨꯟꯕ ꯑꯃꯦꯔꯤꯀꯥꯟ ꯃꯁꯤꯡꯒꯤ 50%ꯅ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅ ꯏꯪ 2018ꯗ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯄꯨꯟꯕ ꯑꯃꯦꯔꯤꯀꯥꯟ ꯅꯥꯒꯔꯤꯛ ꯃꯁꯤꯡꯁꯤꯒꯤ 19%ꯅꯗꯤ ꯇꯥꯏꯕꯪꯗ ꯚꯨꯠꯁꯤ ꯇꯁꯦꯡꯅ ꯎꯈ꯭ꯔꯦ ꯐꯣꯡꯗꯣꯛꯆꯩ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯈꯔꯒꯤ ꯔꯤꯄꯣꯔꯠꯇ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯦ꯫ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯒꯤ ꯃꯇꯥꯡꯗ, ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯏꯟꯁꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ, ꯀꯔꯤ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯈꯧꯔꯥꯡꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠꯁꯤ ꯇꯁꯦꯡꯅꯃꯛ ꯂꯩ ꯍꯥꯏꯕꯒꯤ ꯆꯠꯅꯕ ꯌꯥꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯃꯥꯟ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯨꯐ ꯂꯩꯇ꯭ꯔꯤ꯫ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯗꯣꯝꯅ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯥꯡꯗ ꯇꯤꯚꯤꯗ ꯎꯔꯤꯕ, ꯏꯟꯇꯔꯅꯦꯠꯇꯒꯤ ꯈꯪꯂꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯇꯁꯦꯡꯕꯅꯤ ꯍꯥꯏꯔꯒꯗꯤ ꯂꯥꯟꯒꯅꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯁꯤꯇꯕꯨ ꯌꯦꯡꯕ ꯇꯥꯕꯗ ꯀꯤꯅ ꯅꯨꯡꯉꯥꯏꯕ ꯊꯣꯏꯗꯣꯛꯄ ꯃꯍꯥꯎ ꯑꯃ ꯐꯪꯕ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯩ꯫ ꯃꯔꯝꯁꯤꯗꯒꯤ ꯐꯤꯜꯝꯗ, ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯁꯦꯟꯗꯥꯟꯒꯤꯗꯃꯛ ꯆꯂꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯗꯣꯝꯅ ꯕꯦꯁ ꯑꯣꯟ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯝꯕꯅꯤ ꯍꯥꯏꯕ ꯐꯤꯜꯝꯁꯤꯡ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯂꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯇꯝ ꯊꯤꯟꯊꯖꯔꯃꯛꯁꯨ ꯚꯨꯠ ꯊꯣꯛꯏ, ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯒꯤ ꯃꯥꯏꯈꯨꯝꯁꯤ ꯕꯤꯒ꯭ꯌꯥꯟ, ꯁꯥꯏꯟꯁꯅ ꯑꯁꯨꯝ ꯇꯠꯇꯅ ꯍꯥꯡꯗꯣꯔꯛꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯚꯨꯠ ꯄ꯭ꯔꯦꯠꯁꯤ ꯇꯁꯦꯡꯅ ꯂꯩꯔꯕꯣꯏ ꯈꯜꯍꯜꯂꯤꯕ, ꯐꯥꯎꯍꯜꯂꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕꯁꯤ ꯏꯟꯐ꯭ꯔꯥꯁꯥꯎꯟꯁꯅꯤ꯫ ꯏꯟꯐ꯭ꯔꯥꯁꯥꯎꯟꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕ ꯉꯝꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯄ ꯈꯣꯟꯖꯦꯜꯁꯤꯡꯅꯤ꯫ ꯐꯦꯟꯁ, ꯋꯤꯟ ꯇꯔꯕꯥꯏꯟꯁ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛꯅ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜꯁꯤ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯏꯟꯐ꯭ꯔꯥꯁꯥꯎꯟꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗꯤ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯇꯞꯄ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯤꯡꯁꯤꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯐꯦꯛꯠꯁ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯃꯍꯧꯁꯥ ꯑꯣꯏꯗꯕ ꯁꯥꯃꯤꯟ ꯑꯃ ꯐꯥꯎꯍꯟꯕ ꯉꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝꯕ ꯑꯃ ꯍꯦꯛ ꯄꯣꯛꯍꯟꯕ, ꯋꯥꯈꯜ ꯋꯥꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯣꯏ ꯁꯣꯏꯔꯕꯒꯨꯝ ꯃꯤꯄꯥꯏꯍꯟꯕ ꯐꯥꯎ ꯍꯥꯏꯔꯤꯕ ꯑꯇꯞꯄ ꯃꯈꯣꯜ ꯏꯟꯐ꯭ꯔꯥꯁꯥꯎꯟꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯚꯨꯠ ꯊꯣꯛꯏ ꯇꯝꯅꯩꯌꯦꯗꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯃꯐꯝꯁꯤꯡꯁꯤ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯏꯟꯐ꯭ꯔꯥꯁꯥꯎꯟ ꯊꯣꯛꯍꯟꯕ ꯉꯝꯕ ꯄꯣꯠꯁꯤꯡꯁꯤ ꯍꯦꯛꯇꯃꯛ ꯂꯩꯔꯝꯈꯤ꯫ ꯂꯣꯏꯅꯅ ꯄꯣꯠꯁꯛꯁꯤꯡꯁꯤ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯒ ꯇꯝꯅꯩ ꯍꯥꯏꯔꯝꯕꯗꯨꯁꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯨꯝꯇꯣꯛ ꯇꯣꯛꯈꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠꯁꯤ ꯇꯁꯦꯡꯅ ꯂꯩꯌꯦꯗꯅ ꯈꯜꯍꯜꯂꯤꯕꯁꯤꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒ ꯍꯥꯏꯔꯒꯗꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗꯁꯤꯡꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯎꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯗꯩꯗ ꯊꯣꯏꯗꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯍꯥꯀꯟ ꯆꯪꯁꯤꯟꯕꯗꯁꯨ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗꯁꯤꯡꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯒꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯍꯟꯕ, ꯃꯤꯒꯤ ꯃꯕꯨꯛꯅꯤꯡꯗ ꯃꯥꯜꯍꯟꯕ,
ꯄꯣꯠ ꯑꯃꯕꯨ ꯖꯤꯕ ꯄꯥꯟꯕ ꯑꯃ ꯍꯦꯛ ꯃꯥꯜꯍꯟꯕꯒꯨꯝꯕꯁꯤꯅ ꯀꯅꯥꯒꯨꯝꯕꯅꯗꯤ ꯚꯨꯠ ꯄ꯭ꯔꯦꯠꯅꯤ, ꯚꯨꯠ ꯎꯔꯕꯅꯤ, ꯚꯨꯠ ꯊꯦꯡꯅꯔꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ, ꯂꯣꯏꯅꯅ ꯄꯥꯎ ꯁꯟꯗꯣꯔꯛꯏ꯫ ꯚꯨꯠ ꯎꯕ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯐꯃꯨꯡꯗꯒꯤ ꯇꯁꯦꯡꯕ ꯚꯨꯠꯀꯤ ꯁꯛꯇꯝ ꯎꯈꯤ ꯍꯥꯏꯅ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯅ ꯌꯥꯍꯧꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯥꯏꯟ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯍꯥꯟꯅ ꯌꯥꯀꯥꯏꯔꯛꯄꯒꯤ ꯇꯥꯟꯐꯝ ꯐꯤꯚꯝꯗꯨꯕꯨꯅꯤ꯫ ꯐꯤꯚꯝꯁꯤꯗꯩꯗ ꯑꯗꯣꯝ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯀꯣꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟꯗꯤ ꯂꯩꯖꯒꯅꯤ, ꯃꯤꯠꯀꯞ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯟꯖꯒꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯤꯠꯀꯞ ꯊꯣꯛꯄꯃꯛꯇꯤ ꯅꯠꯇꯕ ꯃꯔꯝꯅ ꯂꯦꯡ ꯑꯣꯠꯄ, ꯋꯥ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯖꯔꯣꯏ꯫ ꯂꯣꯏꯅꯅ ꯈꯝ ꯊꯦꯡꯅ ꯑꯀꯤꯕ ꯐꯥꯎꯕ, ꯑꯀꯤꯕ ꯄꯣꯛꯍꯟꯕ ꯁꯛꯇꯝꯁꯤꯡ ꯎꯕꯅ ꯇꯨꯡꯏꯟꯒꯅꯤ꯫ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯆꯥꯎꯈꯠꯄ ꯌꯧꯗ꯭ꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯁꯤ ꯚꯨꯠ ꯑꯃꯅ ꯊꯕꯥꯛꯇ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯇꯨꯝꯅꯤꯡꯉꯛꯄ ꯃꯇꯝꯗ ꯈꯥꯡꯖꯤꯟꯗꯨꯅ ꯇꯨꯝꯍꯧꯗꯕ, ꯇꯨꯝꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯄ, ꯅꯨꯡꯇꯤꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯍꯣꯡꯗꯣꯔꯛꯄ, ꯂꯣꯡꯅ ꯇꯨꯝꯕ, ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯊꯥꯀꯠꯄ ꯑꯃ ꯂꯣꯏꯅꯗꯨꯅ ꯇꯨꯝꯊꯈꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯊꯣꯛꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯚꯨꯠꯀꯤ ꯐꯤꯂꯝ ꯌꯦꯡꯕ, ꯚꯨꯠꯀꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯀꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯤꯕꯁꯤ ꯁꯧꯒꯠꯄ ꯑꯣꯏꯅ ꯚꯨꯠꯁꯤ ꯂꯩꯇꯕꯗꯒꯤꯗꯤ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅ ꯏꯁꯥꯅ ꯄꯥꯝꯖꯅ ꯃꯐꯠ ꯑꯃꯗ ꯚꯨꯠ ꯄ꯭ꯔꯦꯠꯇ ꯊꯥꯖꯖꯕ ꯃꯤꯑꯣꯏꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠꯁꯤ ꯇꯁꯦꯡꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯔꯕ ꯃꯇꯨꯡ ꯑꯅꯧꯕ ꯄꯨꯟꯁꯤ, ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯁꯨ ꯂꯩꯈꯤꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯂꯦ ꯍꯥꯏꯕꯒ ꯑꯝꯍꯥꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯔꯥꯒ ꯑꯃ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ꯫ ꯁꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯠ ꯑꯈꯝ ꯅꯥꯏꯗꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯤꯠꯌꯦꯡꯗ ꯚꯨꯠ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯅ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ, ꯑꯠꯃꯥꯘꯥꯠ ꯇꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯃꯤꯗꯨꯗꯤ ꯚꯨꯠ ꯑꯣꯟꯒꯅꯤ꯫ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯑꯃꯁꯨꯡ ꯃꯔꯥꯅꯥꯏ ꯑꯠꯃꯥꯘꯥꯠ ꯇꯧꯗꯨꯅ ꯁꯤꯖꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯦꯛ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯃꯈꯜꯁꯤꯅ ꯈꯨꯟꯗꯥꯔꯛꯉꯩꯗꯒꯤ ꯍꯧꯗꯨꯅ ꯄꯥꯊꯔꯛꯂꯒꯗꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯌꯥꯝꯒꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯅ ꯇꯁꯦꯡꯅ ꯆꯨꯝꯂꯒꯗꯤ ꯚꯨꯠꯅ ꯋꯥꯏ ꯆꯥꯏꯒꯅꯤ, ꯚꯨꯠ ꯃꯁꯦꯜ ꯀ꯭ꯔꯤꯛ ꯏꯟꯅꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯊꯋꯥꯏꯅ ꯚꯨꯠ ꯑꯣꯟꯗꯨꯅ ꯍꯜꯂꯛꯂꯒ ꯃꯤꯍꯥꯠꯄꯗꯨꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯁꯥꯈꯤ ꯍꯥꯏꯔꯒꯅ ꯖꯦꯜꯗꯕꯨ ꯑꯣꯏꯔꯣ, ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝꯗꯕꯨ ꯑꯣꯏꯔꯣ ꯏꯆꯪ ꯆꯪꯅ ꯍꯤꯡꯂꯤꯕ ꯄꯣꯛ ꯍꯧꯔꯕ ꯃꯤꯍꯥꯠꯄꯁꯤꯡꯁꯤꯅꯤ꯫ ꯚꯥꯞꯅ ꯑꯃꯨꯛꯁꯨ ꯁꯥꯒꯠꯃꯤꯟꯅꯁꯤ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯦꯛ ꯄꯣꯛꯂꯝꯂꯒ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯘꯣꯁ ꯚꯨꯠ ꯑꯣꯜꯂꯤꯗꯅ ꯑꯃꯨꯛ ꯈꯜꯂꯁꯤ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯐꯖꯅꯗꯤ ꯋꯥꯌꯣꯡ ꯆꯥꯔꯔꯣꯏ꯫ ꯆꯥꯎꯄꯥ ꯄꯥꯗꯨꯅ ꯍꯤꯁꯥꯞ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯣꯛꯂꯝꯂꯒ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤ ꯉꯁꯤ ꯐꯥꯎꯕꯗ 100 ꯕꯤꯂꯤꯌꯟ ꯂꯣꯝꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯅ 7.5 ꯕꯤꯂꯤꯌꯟꯅꯤ꯫ ꯃꯈꯥ ꯇꯥꯕ ꯑꯪꯀꯗꯤ ꯏꯁꯥꯅ ꯍꯣꯠꯄꯤꯒꯅꯤ꯫ ꯚꯨꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯍꯥꯏꯗꯤ ꯄꯥꯏꯕ ꯊꯦꯡꯕꯁꯨ ꯌꯥꯔꯦꯗꯅ ꯈꯟꯁꯤ꯫ ꯐꯤꯚꯝꯁꯤꯗꯗꯤ ꯑꯗꯣꯝ ꯀꯥꯔꯗꯤ ꯂꯥꯏꯔꯗꯅ ꯁꯥꯏꯀꯜ ꯐꯥꯎ ꯊꯧꯅꯤꯗꯤ ꯈꯟꯕꯤꯔꯨꯅꯨ꯫ ꯈꯨꯅꯦꯠ ꯑꯣꯠꯄ ꯍꯧꯔꯛꯄꯒ ꯚꯨꯠ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯖꯤꯟꯕꯅ ꯍꯥꯟꯒꯅꯤ, ꯃꯔꯛꯇ ꯃꯤꯁꯨ ꯌꯥꯟꯁꯤꯜꯂꯛꯀꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟꯖꯥꯎ ꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡꯗꯤ ꯃꯤ ꯁꯤꯈꯤꯕꯒꯤ ꯆꯥꯡꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯃꯔꯝꯅ ꯆꯤꯟꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯅꯤ, ꯚꯨꯠꯅ ꯁꯧꯕꯥꯏꯗꯨ ꯍꯦꯛ ꯊꯣꯛꯀꯅꯤ꯫ ꯐꯤꯜꯝꯗ ꯇꯧꯔꯤꯕꯗꯨꯒꯨꯝ ꯇꯥꯏꯕꯪꯗꯁꯨ ꯑꯆꯪꯕꯒ ꯑꯁꯤꯕꯒ ꯍꯥꯏꯗꯤ ꯚꯨꯠꯀ ꯁꯣꯛꯅ ꯊꯦꯡꯅꯕꯁꯤ ꯇꯁꯦꯡꯅ ꯌꯥꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯚꯨꯠ ꯑꯐꯕ ꯑꯃ
ꯇꯤꯅꯁꯤꯟꯕ꯭ꯔꯥ ꯐꯥꯕ꯭ꯔꯥ ꯑꯃ ꯇꯧꯗꯨꯅ ꯄꯥꯈꯣꯟ ꯅꯨꯡꯈꯣꯟ ꯊꯥꯕ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯖꯤꯟꯅꯕꯗꯕꯨ ꯐꯅ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ꯫ ꯗꯥꯏꯔꯤ ꯅꯠꯇ꯭ꯔꯒ ꯃꯐꯤ ꯃꯔꯣꯜꯒꯨꯝꯕ ꯃꯩ ꯊꯥꯗꯣꯛꯄꯒ ꯍꯦꯛꯇ ꯁꯤꯕ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯤ ꯆꯦꯟꯕ ꯍꯤꯟꯗꯤ ꯐꯤꯜꯝꯒꯤ ꯚꯨꯠꯁꯤꯡꯁꯤꯗꯤ ꯐꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯗꯤ ꯃꯤꯂꯤꯇꯔꯤ ꯑꯦꯁꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯟꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯃꯐꯝ ꯑꯃ ꯈꯪꯅꯗꯤ ꯀꯥꯟꯅꯒꯅꯤ꯫ ꯚꯨꯠꯁꯤ ꯇꯁꯦꯡꯅ ꯎꯕ ꯐꯪꯂꯕ ꯁꯣꯛꯅ ꯊꯦꯡꯅꯕꯁꯨ ꯌꯥꯔꯕ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯩꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯃꯈꯣꯏꯁꯤ ꯀꯔꯤ ꯀꯔꯝꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯃꯆꯥꯛꯅ ꯁꯥꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯚꯥꯞꯅ ꯁꯥꯒꯠꯄ ꯋꯥꯍꯪꯁꯤꯅꯤ꯫ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯔꯕ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯕ ꯚꯨꯠꯇꯨꯗꯤ ꯑꯦꯔꯣꯖꯦꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯒꯤ ꯃꯆꯥꯛꯁꯤꯗꯒꯤ ꯁꯥꯔꯕ ꯌꯥꯏ꯫ ꯃꯁꯤ ꯉꯁꯤ ꯐꯥꯎꯗ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯌꯥꯡ ꯌꯥꯡꯕ ꯃꯄꯪ ꯑꯣꯏꯕ ꯁꯤꯟꯊꯦꯇꯤꯛ ꯁꯕꯁꯇꯦꯟꯁ ꯑꯃꯅꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯍꯤꯔꯝ ꯑꯃꯇꯪꯒ ꯄꯨꯁꯤꯟꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛꯄ ꯑꯃꯝꯕꯗ ꯄꯪꯀꯤꯗ ꯀꯤꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯨꯛꯄ ꯑꯃꯝꯕꯗ ꯀꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯑꯦꯚꯣꯂꯨꯁꯟꯅꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯏꯕ ꯔꯦꯀꯔꯠ ꯐꯥꯎ ꯂꯩꯇ꯭ꯔꯤꯉꯩ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨ ꯃꯔꯨꯑꯣꯏꯅ ꯑꯁꯨꯛꯄ ꯑꯃꯝꯕꯗ ꯁꯥ ꯀꯩ ꯅꯠꯇ꯭ꯔꯒ ꯌꯦꯛꯅꯕꯅ ꯇꯣꯏꯅ ꯂꯥꯟꯗꯥꯈꯤ꯫ ꯃꯔꯝꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃꯝꯕ ꯑꯁꯨꯛꯄꯗ ꯀꯤꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯏꯍꯨꯜꯁꯤ ꯁꯦꯝꯈꯤꯕꯅꯤ ꯑꯃꯁꯨꯡ ꯑꯦꯚꯣꯂꯨꯁꯟꯗꯒꯤ ꯁꯨꯔꯣꯜ ꯁꯨꯔꯣꯜꯗ ꯑꯃꯨꯛ ꯊꯪꯊꯔꯛꯄꯅꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯑꯃꯝꯕꯗ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯗꯕ ꯃꯔꯝꯅ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯚꯥꯞ ꯐꯔꯒ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯁꯥ ꯏꯁꯥꯅ ꯏꯁꯥ ꯏꯁꯥꯒꯤ ꯚꯨꯠꯀꯤ ꯐꯤꯜꯝ ꯑꯃꯃꯝ ꯏꯖꯔꯤꯕꯣꯏ ꯄꯪꯈꯟ ꯈꯟꯖꯤꯟꯖꯗꯨꯅ ꯄꯪꯀꯤ ꯃꯀꯤꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕꯁꯤ ꯑꯃꯝꯕꯗꯨꯗ ꯅꯠꯇꯦ, ꯑꯃꯝꯕꯗꯨꯗ ꯀꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯆꯔꯛ ꯆꯍꯤꯡꯅꯗꯨꯅ ꯂꯩꯔꯝꯕ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯀꯤꯕꯗꯨ ꯃꯔꯨ ꯐꯨꯛꯇꯠꯄ ꯉꯝꯂꯒꯗꯤ ꯍꯣꯠꯅꯖꯔꯤꯕꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯅꯤ꯫